social media amadi newspaper singi update miyam da thamjare ahan bada thadau lusingba sing imphal da wari sana ba tawri margi su imphal da lake haibada lau haikre aina evidence sing na phongdokre border fencing khabagi wa khana ba loire mitop khandokpa haure FMR lauthokre kari demand wa lebage haina chief minister na house da thamkre jiri bamgi kuchoi thup khulgi lam ekar taraga taruklom assam da tinkre hairi ngarang kangpokpi district ki saparmena police station gi manungchan ba modbung da leiba Assam Rifles A company gi warrant officer ama masagi service nungmaina caption jaduna sikibado masang maming khangba ngamlai misagado de Delhi dagi gunanan saube kawe hojik phawbi oina kari maram ki ma matanta sijabano haibadi khangba ngamdre misi asiga mari lenana saparmena police station na case ama lokotuna tijinba haukre haide mathangda arambai tengol gi usingpura korongan bukumanna wa form khar thamlangli madude aingonda nam thabagi wakhal yaude aingonda gi hena wankhalakhlaba mai pala aba oirabadi aidi inkhalakani aigi lengjum ne laga kahan kini maramde aingonda maru oiribase mai pakpatuni asumna korong thamlagle America gi International Ink Eco Hero Award 2024 pinaba khalakpada leadership priya yauragle maka chatharakpada separate administration pinaba Zomi Lup Singna governor da taksan kre Indian Constitution gi article 371 C gi makhada zo community gi oba separate political administration ma pibinaba Zomi Council amasong Zomi Student Federation na Governor Laksan Prasad Acharya da memorandum ma pidunu taksan kre Governor Laksan Prakash Acharya gi ahan bangarang sursatpu khongchata Zomi Council amasong Zomi Student Federation gi maikaidagi memorandum piduna Zomi Phurup ki oiba tokhaiba political administration ma pibinaba governor da taksinkhibani Zomi Council gi maikaidagi Manipur da khundareba Zomi Phurup ki maraktagi political representation amati administrative autonomy laitabana Phurup asina thengnadiba khudongchadaba kaya ama palladuna Phurup asina thengnadiba awaba singase governor na union government da mayek sengna khangan binabasu taksinkhi ZSF ki maikaidagi su governor da memorandum pisinduna Manipur da khundareba zo ethnic tribes singi hakmat pibadagi Phurup asina mayoknariba awaba kaya ama mayoknari mahi masing tamba amadi thabak changbada Phurup asigi miyoisingbu miraiduna thambiri maram asina athoba matamda Phurup asigi haksing phanganbinaba miyeng changbinaba governor da taksinkhhi governor na CSO singi lusingba sing unaduna wari saraba matung relief camp singda leiriba inmate singasu unakhi